Maroi Bapau. Ministry of Agriculture and Farmers Welfare na handak ipirakhiba kanna instruction amagi matumina Manipur gi lawmi singda har phanganba matamda fattaba har habagi substandard oiba har sing phanghandana ba Manipur lengak na akanba thabak bakana hairi. Manipur thoki bairang ase thuku de sinduna miyamgi awaba ko khandaga ni na sahi ni na pangthokna laklaba panchayat aban local body singamadi abc ki mikhal pangthokna grassroots democracy ni wahan tok layan dio haina ZU Manipur unit ki mute kangbu amna governor de taksin krai amade New Delhi da pangthok kiba Swachh Sarvekshan Award distinguished Kunmani Kumangada Jiriba Municipal Council the most promising town category da Manapuri ne kai bolak krai Kurumzari ISCOM Manipuri Pau meeting ta video khwaipuna mukutaram noksari hoje pau sandok na pizari Ministry of Agriculture and Farmers Welfare na handak tapirak kibakan ba instruction amagi matungina Manipur gi lawmi singda har phanghanba matamda fattaba har haibade substandard oiba har sing phanghandana ba akan mathabak lokhatle haina Manipur lenga ke Principal Secretary Agriculture Arun Kumar Sinha na phongdorakre ISCOM news ta khana na phongdorak pa famamada Principal Secretary Arun Kumar Sinha na hai Union Agriculture and Farmers Welfare Sivraj Singh Chauhan na chaliba thasi ki tarahumdoida Pirak kiba pautak amagi matung ina Department of Agriculture gi leiriba top officials singda mahaki maikai tegi har fattaba phanghandana ba instructions sing pikre masigi mathakta kanaguma miyo top singna har lauraga lona yonthoklam natraga lengak na yeliba har sing asinatana atopa mafamdagi puraklaga lawmi singde yolamba thingnarabadi thabak lokhatna ba pautak supire haiki Hauzik faubagi oina Manipur substandard oiba har thengnaba leitri maramdi Manipur Assam-dagi pusilakliba har sing asi government na masak khanglaba har lokfamdagi pusilakpane Hauzik faubada handaki lawrok asigidamak lengaki lawsingu loisangna akhanaba har phanganbagi campaign sathakrai hairaba campaign asida ataba mamalda lawmi singda har bag listing mari futra ga taruke thakta yenthokrai ngarang dagi hauna har yenbagi campaign asigi makha sathar poina Manipur gi tampaki district mangana kon mafam nifu manga khandoktuna har yenbagi thabak hore haina Arun Kumar Sinha na hayakhi law singu loisanga sin lawmi singi har watana phanghanna bokhonari hoze har bag listing nifu leiri masigi mathakta atopa har sing purakna bokhonari har bag lak amagi mathakta makha tana pusilakhigani amade lawmi singna har phangtabagi awaba lehandana bathabak lokhale haina su Principal Secretary Arun Kumar Sinha na ISCOM news ta phongdorakle See, as far as Manipur is concerned, we are getting all our fertilizer from a company in Assam, which is a government company. So, and there is no fertilizer coming in our area, which is coming from outside. So, as far as that issue is concerned, we have directed the department to check those people who are selling the fertilizer and see whether see to it that the substandard fertilizer is not sold to the farmers. And as far as our own distribution is concerned, that is coming from a very authentic source. So there is no question of any substandard fertilizer distributed by the government. Okay, so we require near about 2 to 2.5 rack, which will come to around, one rack is around 60,000. So 120 and around, say 2 lakh bag. That is what we require. So that we have sufficient fertilizer for the farmers. Indian Army gi mukuk thongba official ahum yawa khutpu amang ase ayuk Imphal da thonglakhrei ngasigi khutpu adu da General Officer Commanding in Chief Eastern Command Lieutenant General Ram Sandar Tiwari na lusinglakle Mahakaloina General Officer Commanding 3 Corps Lieutenant General Avijit Pendarkar Major General Vengaru Raghu Major General General Staff Loinana Atopa Staff Officer ahum su loinarakhi hairiba Indian Army gi officer singa se ayuk pung tararon taba matamda Indian Air Force ki Dornier 228 ta Imphal International Airport ta thunglakhi ISCOM na phongba pawgi likul lamagi matungina Indian Army official singa si routine visit ki manusana nongmagi khongsata Imphal da thunglakhi bane Army official singa duna Imphal hek thunglabaga Manipur gi Governor AK Bhalaga su unakhi unaba adu da Governor gi mafam da Imphal da su sanagadoriba Samaga kuntra mari raksuba duran kapki Indian Army gi maiketigi sem sariba singloina state asted oriba law and order ki phibam gi matang da su Governor gi mafam da pawdongki
ngasi gi unaba du da IGAR South Major General Rabarup Singh su yauki Security Force Nagarang Malam gi kaithel da lupa lakh kun mari rong de sanfam oikataba World is yours haibadi WY tablet masing lising kuntrarom tongan packet sama ka yang khaida haptuna purakpagi lambida fagat pangam khre fagalaba misaga tudi Imphal East District ki yaripok tolihal awang lekai digi makak mayon Fardos Sarif kawi mioy asina ngarang I-20 karama da haiba WY tablet sing asi pudona lakpada security ki mioy sing Senapati District ki marung salibati khulenaka checkpoint da khamdana sek tawrubada tablet sing adu fangkhibani hairi Nakalamoromda Nomakangdana Manipur gi tongan bamafam kyadagi security force sing khusukulai sing phabagi thabak susathari tabakasigi manu sanangarang security force na Tamelong district ki tadbung kholdagi Jiribam district ki lengang pukpi khulfau gi maraki lambi paring dagi khusukulai kayam phagat pangam khre hari phagalaba khusukulai sing aduda magazine ka konana SLR ama magazine ka konana 303 rifle ama SBBL rifle ama 303 rifle ki maru manga SLR gi maru tara manga 303 rifle ki cartridge kuntra manga SLR gi ahang case yang kai tare rubber bullet humpudra taru waki toki yama bulletproof jacket ani headgear amaga yawi hairi Delhi dagi Imphal tamna paigata passenger puba Indigo flight 6E5118 ngasi ayuk Delhi gi Indira Gandhi International Airport dagi take off tawduna pung amarom pairaklaba matung technical issue ama leirakpadagi Delhi gi airport asida amuk halure flight asina airport amu halapada mari lenaba technical team na plane adu ningthina check tawraba matungda Imphal tamna pairakhibani hairi tawdo asigi matangda Indigo gi market gi nungai taba phungdorpaga loinana makhata na siguma tawdo sing thoktana ba section thawang lokhale haina phungdorakli Sawambung relief camp ki lambi changpham phibam yamna soklakpadagi ngasi political activist sapam kanglai palna Sawambung club amade relief camp ta leiriba mayam galoina na khwaidagi phataba na sathok sasinda kodong sa drabal lambi semjen khrei lambi asika hena phibam soksel lakpadagi relief camp ta leiriba mahiroi singna school satpa maroina relief camp ta leiriba mayam asi nomagi afang bathabuk suba auto thoraga nomi sara tanba nomagi khusumal na hingjaba oibana awaba kaya mayuk naba se tangai fadana miyangi sathok sasin tawriba lambi asi semjin daba yadabadagi semjin khibani hairi lambi semjin bagi thabaga tuda saruk yakiba political activist apam kanglai palna haikibada ngasti central level lambi asi ngamle haina sembanate miyamna lambi asida nong khara tabda sathok sasinda aduki mati kudong sa daba kaya thengnabana tangai fadana semjin bani haukiba chahi ani asida lamlai asigi miyamgi awabada hanna yengladraba hayeng bota sen yelaga kani khallibasi aikhoi miyambu sitabani haukiba chahi ani asida SCS de lakpi khidraba sing adu hojik makha tana lamlai asida lakpi tragasu aikhoi aduk yamna warawroi laktaba adum lakpi tragasu kaidre lamlai asigi meira paibi youth club singamdi village development committee mayamna su haukiba chahi ani hanna yengdraga makhoi singasi masak khangbiu haina su phongdokhi ngasi gi lambi semjenbagi thabaga du sawong relief camp ki convener W Biren ko convener Taunazam Dhanan Joy amadi atai miyo kya so sarok yakhi leiriba thong akogi thamna bokpi gwaltabi ki som kunou leiriba yangeng kopi santi kungbal sana sabi re chon oiriba mayam ji dai da nongma bo khungul tabi ra da bo mayam ji sida hayeng bot ki matam yor kan sen na leiraga kani gai na khaliga muktana leiriba mi sing sa leiriba club sing meira pabi gi leiriba mayam na wakal mun khandabiyo akoi moija social boycott tawdra tawroidra gai ja leiriba club ki chilausing village development committee sing aduga meira pabi gi ma sing na sa khandaba matam yo ye na ai khanjai hai tare hogi ba aduk yam wa ba chehi ni du dai da lakidra sing du di hojik lakidra su aduk yam na koi makhata da warung ngai ju leitre na khalle hai tare ne ko aduna aikhoi gi leiriba lamlai gi wariba manipur gi manung da khwai gi wa ba su koi lamlai ji no wariba masidai da bo hanna yengadra ba hai tare line yaroi MP election do vote hada ba nong di laki akoi myam loi una hoi hai tare ko aduna sigumba phibam dai da akoi gi lamlai gi miyam jing se wakal tare tara thona akoi khanba gi tangai phadaba matam do yore na i myam da apil ko
Gary Singh Chahi Kuntaru Apopa Laikijaba Loken Apopi Sujata Lefam Nagamapa Soram Lerak Hosingno Wankai Ketel Asang Bida Asan Bayumda Leba Masung Kumam Zumilia Devi Chahi Kunmanga Apopa Sanjit Apopi Sangita Lefam Moyang Thana Lekai Hosing Hapta Oil Pamanakta Asan Bayumda Lebi Hairiba Miu Ani Ase Party ne Serak Pikibani Haina Lona Tinkraba Lal Holop National Revolutionary Front Manipur NRFM na Thadora Kibaserol Madakang Lakli NRFM की Information and Publicity Secretary Central Headquarter Sana Jawba Maitai na kuyek biduna thador ki basero lamada NRFM की sasinaba letter head sizinaduna fattaba miu aniasina miyamdagi nam haduna sel khaire haibagi akaknama paw fangbadagi makhoi adu phanaba NRFM की lanmi sanglop Manipur Army MA की Reserve Action Force na question senaduna lakhi hairi hairiba miu aniasi thasi taramari ta phakat pangamki pharaba miu anima kwahang tawki Makoy animak masana maral sing adu yazaki maral gi matung ina party ki serak piba takhi party na ahan bagi oina makoy go warning oina Imphal East ki sabombung amadi faknong gi taina fam mafam amada makhong da nongmaina kapki matungda amuk tawrabadi sibigi serak piba masana yazaduna makoy bu thadokhi hairi maram sinema khatana kana gumba myoyamatana party ki ming sisanaduna lana sel lawna bo honaram labadi asigum laba makhal gi serak asipi kani amadi masidagi su section view haiba wafam su serola sida thamlakli Ining thaulai semba sana jawbagi mityang makhada ultrasound sana konung na senduna ngasi ingen gi kuni thoni panba sagol sendumi na sir seng laba life ama soiriba kangla sana thongda ngasi kangla ithong phatpa amasung kangla ukrong hong bagi thorom pangthokre kangla ithong phatpa amasung kangla ukrong hong bagi thorom ase ngasi dagi chahicha kaya gi mamang lai hangtak tagi Manipur sana laipa kanglai pagasibu ingtappa nungai faba oina ba haiduna tangai fadana pangthokta yadaba lai gi masil lam oina pangthokuna lakpagi makhasta tharakpa thorom ama oina ngasi gi Kangla ithong phatpa amasung kangla ukrong hong bagi thorom ase pangthokpane ngasigi kangla sana thong manungda pangthokpa lagi thorom aduda sana konong gi phamnaiba amaibi pena khongba amasung maru oiba thongmi kya su saruk yakhi ngasigi kangla ithong phatpa amasung kangla ukrong hong bagi thorom aduda saruk yakhiba laifam lakpa sana konong salam birendra na phongdokhibada ngasi ase lai hangtaktagi pangthoktuna lakpa masilamoina kangla gi sana thong tagi Loktak mayai fawa fongnoi haina thajanariba kangla ithong phatbagi thoramase kangla sana thong asida kom ama tawthoktuna laigi thoramase tawbani masina senglaba kangla asida ibudok pakhang bana leibada asoi angam phatta hauthi na chingba kayabu kothok samthoktuna ingtappa nungai faba oina bahaiduna laigi thoramase pangthokpani haina phongdokhi ngasi ingem yi kunthoni panba sida kogi ningthau le sema sara jawgi masilamo pangthoiba ayukta pangba sina kogi kangla lekul hutpa haidana loktak baru yongna haunaba adugumba koi kangla gi sanhong pangba se leiba asida koina komama tawi koma tawraga masai da koina madu kogi khayom si hadara ka tawi kai noi da madu kogi budu pakhang bana kangla sida kogi nahangi haugi ba sahi kumsi da gida akum ne kumsi hola wala ko se la ko se da koi amanga soi tawkiwa adiki fataba photo mayam tawki madu gi pura kogi sengdong na buidang ta ma sigi thamje asi pangjaban ayuki thamsida adok chari ba koi kangla lekul pai ba kangla thong pai ba thom ji koina adok chari ba si budu pakhang mana kangla da leiba da koi chaning ta na leiba yana bai da mukta madu gi amanga soi puna mo no pokok cham to koi thabon hoi tamje Thasigi tang tara da Jiribam District Deputy Commissioner ki khuthangda Manipur ki Governor da memorandum pisinkraba matung Jiribam District ase da diet ki center ama thambina ba numit mangani gi manung da thabak ta onthok pirakna ba haijakhi bagi du thabak oina tawbirakta ba dagi ngasi mahairoi lup manga MSF desam KSS sukamadi AMS na sinduna Jiribam Higher Secondary School dagi IB Laikai turning point faw mahairoi singi wakar khongsa da masakre sarukya ki ba mahairoi singna Jiribam District mupung faba diet ki center ama lahenbiu oza laitana mahiroi mahi tamba oithokloi haiba kholau kesu laukhi loinana education is key unlock Jiribam's potential with diet Jiribam District mupung faba diet center lehelu haiba placard sing su paiduna wakat kongsada du chatke ngasiki wakat kongsada sigi matang de KSS Jiribam ki president K Somerjit Singna pongmi singda haikebada Jiribam da leba mahiroi lup singna tha sigi tarata Jiribam ki DC ki khuthangda Manipur ki governor da memorandum ama pisinduna numit mangani gi manung da thabak ta onthok piyo made diet center ama thambiduna saliba session asidagi Jiribam da session holdok piyo haibana singba yawba memorandum adu thabak ta onthorok ta asi condemn tawi haiki loinana ngarang director
SCERT na diet ki admission ki notice thorakibadu su condemn tawki haina phongdokhi mahang makha tana haikibada Jiribam da diet ki center ama hangdriba fawba lepa leitana kan mamong da khongjang changsinna basem saduna leire haina su phongdokhi Thagi tang tarada Deputy Commissioner Jiribam ki kuthang da governor amadi chief secretary director SCERT da memorandum sinduna Jiribam da atubo matam da diet center ama thambiu amadi chaliba season asidagi diet center asi mathau to honbiu haiduna haijagrabasu ngasi bawa tasan sinatana laiba ki thawong asi Jiribam da laiba mahirulu mangana akan momong da condemn tawi loinana hairiba demand asibu thawoi sitabagi mong amagum ngarang Director SCERT a Roman singna mangna emission ki notice ama thador ki ba du busu Jiribam da laiba mahirulu mangana akan momong da condemn tawi loinana hairiba Jiribam da diet center ama pi driba wa Jiribam da laiba mahirulu mangana akan momong da khongjang changjan na bagi damakta sem sadana ngasi su lairi GPRN NSN ki luchingba se singsan kuki na lusingba civil lamade military wing da leiba kuki division worker Maripurom henbana ngarang NNPJ ki convener su oiriba wing commander ato kilonsar N Kitobi Zimomi amadi lupasigi vice president Chinyam Konyaka Kohimang ki oking da unakre hari GPRN NSN na thador ki basero lamada hosing naga singa center sathariba wari sanabagi thabaga sida political solution ama purakna bukhonariba sida Nagaland da leiriba kuki singna lawriba thodang singa dubu Thagatpa Phongdokhi hairi Nagaland pungak senduna thambagi thodang lawba khakta natana sahi kya gi mamangdagi Nagaland da leminaraklaba ko kistingbu nangagi political amadi social system asigi maru oiba thodang lawri basarukama oina lawgani hairi masigi loina Nagaland da leiriba ko kisingna haukiba ing kumjali sing amaga samapan kunmapan dagi hauna sangsilakiba naga political movement da lawrakiba thodang kaya dubu ningsingdaduna kuki amadi naga ani magna nakna makhatana chatminagadabani haibu wafam unaba adu thamki NSN की माइकैदगी नागागी पुवारीबु लाना संदोकना बाहोनारिबा सिंग अदुगिसु कुकी सिंगना लौदना नाथाइदुना लैनबा खंगहनखी लोइनाना इंकुम जलिसिंग मचमापन कुनमापन की जनवरी तंग तरादा मतम मदुदा पालामा ब्रिटिश स्टैट्यूटरी कमीशन ना नागा सिंग की माइकैदगी पिसिंग की मेमोरेंडम दा लंगजन कुकी ना नागा सिंग की तंग लौखिबा थौदांग अदुबु सुमिफम मदुना नवहोंगना निंगसिंगमिना की हाइरी Churachandpur ki lamka da headquarter oriba kukizo kanglup ki apun balup ama oriba kukizo council na lagliba July ki tang 18 ge ayupung 13 taba matamda kukizo miyang ki tungi yenglaga cessation of hostilities ceasefire haibadi kanglup amaga gi marakta khatna chainaba lepnaba amade atai mari leinaba hiram singhi matangda mifam ama phamlagani hairi Churachandpur ki tuibong manakta leiba peace ground da pangthokadoriba miyang ge sobai mifam asida maru oina kukizo council asigi information and publicity secretary na thadorokpa serolamagi matungina hairiba mifam asite kukizo miyam na mata oina saruk yana ba khangalaklei Manipur thokliba sahi ani helabi rang asibu thuba matamda loishinna banakalani maki mute singa wari sanabiu phurup ani maki IDP sing athuba matamda masha gi yumda hanjin hanbiyo made chahi ani makhai hena pangthoktana laklaba grassroots level gi election sing athuba da pangthokna ba sinbiu haina Janata Dal United ZU Manipur unit ki mute kangbu ngasi governor Ajay Kumar Bhalada memorandum pisinkrei ZU Manipur unit ki president ke SS Piren nalu sing ba mute kangbu aduna Governor ka unaba duda Manipur da hojik thokliba irang asina maram oiraga lamdam asigi semilon nasuki matik sokchele nakalani makta lairiba IDP sing kham thengna wanare nakalamoromda chahi ani hena mikhal pangthoktan leiraklaba panchayati raj ki institutions sing local bodies haibdi municipal council sing amri hills area da leiriba autonomous district council sing mathau ningthina pangthokpa ngamdre MLA minister sing ganaknaba miui kharana haiba institutions sing amade local bodies sing asit chalaiduna leirakpa sina Miyam na thazaba thamlamba grassroots democracy amade lengaklon dagi thazaba mangkhre maramaduna thuba matamda lan astigi waroshin puraktuna IDP sing masa gi yumda hanjin hanbaga loinana pangthoktana leiriba mikhal sing asi pangthokpiu haina taksen ki hai New Delhi da pangthokiba Swasth Sarvekshan Award listing ani kunmari kunmanga da Jirba Municipal Council bu Most Promising Town category da manapiduna kaikhuna mulakre award function adu da India ki President Draupadi Murmu amadi Union Minister for Housing and Urban Affairs su sarukya Manipur da urban local bodies kuntaret halaibagi manungda Jirba Municipal Council na mana ase fanglakpa ngamkhibane mana ase maru ina miyam da
हेना कानागदबा मोंगदा सेम सारिबा इरम नला अमदि सिवरगी थबक सिंबु सखंगलदुना पिरखिबनि हाइरि अवार्ड फंक्शन अस्तिदा मणिपुर की ओइना प्रिंसिपल सेक्रेटरी महूद आर.के. दिनेश डायरेक्टर महूद गांगोम उत्तम जिरिबा म्युनिसिपल काउंसिल की चेयरपर्सन एस शांति देवी अमदि जिरिबा म्युनिसिपल काउंसिल के एग्जीक्यूटिव ऑफिसर मोरांगथेम सुरजित सरुक याखी लमलाई केंद्र की मनुंग लेबा लमलाई चिंगदा अर्बन वाटर सप्लाई स्कीम की मखादा सेमगलिबा वाटर सप्लाई अमदि सैजांग खुराइलै मसिंगदा सैजांग वाटर सप्लाई स्कीम की दमकता बोरवेल हुत्पगी थबक चथरिबा सिंग लमलाई एससी एमएलए केएस इबोम सानी यंगसनख्रे यंगसन खोंगसदा दु तेलौ सना सैजांग सीपी की एडमिनिस्ट्रेटिव कमिटी की चेयरपर्सन वाइखोम धनंजय पीएसईडी इम्फाल ईस्ट डिवीजन की ईईटीएस ब्रोजेन जेईडब्ल्यू ऋषिकेश AEL Bishorsit amadi AEN Upena Chingba official sing susarok yakhe water supply scheme singa solution na by MLA na thawai yauna mityang changlapada saijang amadi lamlai khunja singki maikadiki MLA buthagat pafongtok nakhi कुंभी असेंबली कॉन्स्टिट्यूएंसी के मनुंग दलेरिबा कनालाई जेट्रो पखम थेंगना वारा बिमुंग सिंग मियामदगी खेतनारबा मिमानद्रबा म्योय सिंग अमदी लाइरबगी पनखै मखा दलेरबा सेंथोक वाटलबा इमुंग सिंग दा कुंभी केंद्र की MLAS प्रेमचंद्रना यमसानबा GCI सेट पीबगी मखा सथर पोइनंगा से थोकलिबा इरांग सिगी चैथेंग सुनंगलबा बरायांगबी ग्राम पंचायत के लेंगांग ताबिदा CGI सेट बंडल अहुम पीखरे MLAS प्रेमचंद्रना असेंबली कॉन्स्टिट्यूएंसी अस्तिदा भारत सरकार की फ्लैगशिप प्रोग्राम अमा ओरिबा PMAY स्कीम की मखादा युम सानबगी खुदोंचाबा फंगद्रबा सिथा हौरबा हौजे हौजिंगना युम कई की फिबम नातै चाद्रबा अवाबा मायोकनरिबा इमुंगसिंगदा MLA ना युमथोंग खुदिंगमक नोंग यु हनबा यादे हाइबा पांदमदा ACSC की मफम खुदिंगमकता MLA ना मियांगी म्यूट अमा ओयरखिबदगी थौरांग असे पाइखलक्खिबनी हाइरि उरिपोक अपुन बलुपना उरिपोक कांगसुप रोड अमदी उरिपोक माइकैदा लेरिबा लंबी थोंगी अमदी उरिपोक माइकैदा ट्रैफिक जाम यामना थोकलिबा मफम सिंग नुमिदांगदा स्ट्रीट लाइट सिंग याद्रिबा सिन लंबी सथोक ससिंदा खुदोंग सादबा पीरिबा सिंग असigi matangda मणिपुर गवर्नर A.K. भलाग उनादोना मेमोरेंडम पिसिंकिबा दुगी मतुंग तारकपोइना ngasi गवर्नर की कॉन्फ्रेंस हॉलदा मिफम अमा फंगख्रे मिफम अदुदा महूद की डायरेक्टर PWD की चीफ इंजीनियर TCP इम्फाल वेस्ट के SP अमदी MSPDCL की मैनेजिंग डायरेक्टर सुसरुक याखी मीटिंग अदुदा मियामना थेंगनरिबा खुदोंग सादबा सिंगी मतंगदा कुपना खनरबा मतुंगदा थुबदा पाइखतफम थोकपा थबक सिंग पाइखतनानबा मरी लेनबा लोशंग सिंगी ऑफिशियल सिंगदा पोक्ताक पिखरे हाइरि हौखिबा कुमजाली सिंगनी कुनहुमदगी मेगी तांग अहुमदगी मणिपुर थोकलिबा थौदोग असिना मरम ओइरगा मयुम मकै थादोक्तुना लांजेनदुना तोंगान तोंगानबा रिलीफ कैंपता लेरिबा इंटरनली डिस्प्लेस पर्सन सिंगी मरक्तगी तोंगान तोंगानबा मेडिकल कोर्स सिंग तमनिंगबा माहिरोय सिंगदा एडमिशन फी अमता लौदना तमहन्नबा सही असigi एकेडमिक सेशन दगी हौना अखन्नबा थौरांग पाइखतले लोइनना इंस्टीट्यूट असि लेरिबा मेडिकल कोर्स सिंगी ओइना कोर्स अमदा रिजर्व सीट मंगा लेमना तमहल्लगनी हाइना साइना इंस्टीट्यूट ऑफ मेडिकल साइंसेस के MD डॉक्टर S कुमार ना पाउमी सिंग उनबदा फोंगदोखरे इंस्टीट्यूट असि द पाउमी सिंग उनबदु द महंग मखा ताना हाइकिबदा मेडिकल की कोर्स सिंग दी तमनिंगबा दुबु सेल थुंगी फिबम फत्तबना तंबा ngamsadaba mahiroy singi aningba apamba du thunganaba amasung tungda matik chaba mi oiduna miyangi thabak toba ngamnaba pandamda saina institute of medical sciences na thawrang asi haudokpani haina phongdokhi like yang haijaraga kogi medical line tam phongjadaba kogi ma patient tholambi lejadaba lairaba kogi tambi tamningaga koi sakaga khaga leba gawu singi da makta koina managing committee gi maikai ni koina offer khak tawjabani course khudura ki diploma hai course khudima ki koi 100 students se free da admission amta lawdana koi tamangani tuga relief camp gumma da leiba orphan orega di in transfer daga su adum free of cost tambe yare अखोई मी अदुई नि तोंगान मी तरा से दुम थमजबने अदो हुजि टिसेट अहुम खतंग गाइरे ऑर्फान गिदी अते स्टरे रबि फुल वरे अदुगा हुजि कोगी मेडिकल कैंप लेबा कांगु सिंजिना कोगी मोगी कोन 50% गुम्बा कोना येंगबने अदुगा मोन इंट्रांस योगजे तागन मोजि दुम फ्री तंबे अदुनि अदुगा रिलीफ कैंप लेबा सिंगि तंग तो कोन तोंगान अमु अदुगा स्कॉलरशिप सो कोगी माइके जगी पिजगनि Community Health Center CSC Wangoina Manipur की Best Community Health Center Award in Kayakal Lisingani Kunmari Kunmanga Madi Best Community Health Center Award in Eco-Friendly
Lisingani kunhumdoi kunmani ki mana fanglapeda health center sigi doctor am staff sing wikai khumnaba utpagi thoram amangasi CSC wangoi gi meeting hall da pangthokre thoram adu da Imphal West ki DC Mayanglamam Rajkumar Imphal West District Mission Director Dr. NC Dayabati CSC wangoi gi hanagi SMON Sars Dr. N Susilamadi NSM Quality Assurance ki State Nodal Officer Dr. H Manaranjan Namaroi Mitunglen Singh oina saruk yakhi thoram adu ga mari lenan DC M Rajkumar na phongdokhibada Manipur lenga ki oina tangai fadaba resource kaya gi awat pamayok nabana pami haiduna su Imphal West tapuna center humpu mapan leiriba si khudakta hekta mapung phan bangam loi health center ama mapung phana salai bangam hange hairabadi center adu da thabak tawriba staff singe choba thodang lai staff singa mapung phana thabak tawna bu honabada changliba equipment nabade infrastructure gi awat pasing adu khangdoktuna awat passing adu menkhat bangam nanna bu honamina se haiki Hobasi khara mention tau na ba phone rakpada mind tau biga no Imphal West manung da dum ga dum lege do bani aduga thang ba haudri phone la kuna khangam de ko adu masi tau biga no ko ai si he kai na phagi tau gi I am the fill in the blank officer hai na ko so and so tha do re fill in the blank le kana hapsi ge hapsi la ge adu take attention kari hani opportunity and exposure am phangdoi ni nang gi experience to mafam amada ai torokna bi sinbira ini habagi positively khanbiu aduga madugi potu akoina su fazana yenge haraga ekta putum to guna taba pangna to guna taba ko maduma akoi fazana yenge haraga akoi honage adagi takar oibedu khag yenga tawjage maduma na togi keno da disturb tomni habina de CMO na project plan tawjare ki horen madam na su haibirani ko CMO na plan tawjare bi aina sida thamni point ji wakhalon je mangod su CHC and PHC akoi gi di says sina district hospital gum mani sing haragani paniba noina haibedu planning gani PHC sing do amarom nairo gadi koi gi CHC gum mane koi gi Dhanamanjuri University Manipur gi hanba newsletter amangasi hongnabi matungina DM College of Arts DMU gi conference hall da phongkhre hariba newsletter phongbagi thoramaduda University Sigi Vice Chancellor Professor W. Chan Babu Students Welfare gi din oriba Professor T.S. Ravikanta Made School of Humanities gi din Professor S. Lanchen Bamaitai Namaru eba mithunglen singoina sarukya ki ngasigi thoramadu ga mari lenana DMU gi Vice Chancellor W. Chan Babu na phongdokibada ngasti phongliba newsletter asigi University asigi yam namaru eba masak ama oiribani masena University asigi sakyeng mingsel ama oibatan tanam University asibu afaba ama ohenna bwana bada choba thodang logani haiki Amaromda newsletter asigi ahan base phong ama oina ngasi phong bada natana digital format da su phong libani amadi chahi asigi oina newsletter asi tha taruk taruk ki oina phong liba asi lakatori ba asi chahi asi dagi chahi amada tha ahum gi quarterly oina phong nabagi pandam su thamli masina university asigi manung da pangthok liba academic cultural and sports na chingba thoram singyam da khanghan bangam haina su editorial team na phongdokhi panba yabadi university manung gi thabak thorong kya gi pau khakta natana Dhanamanjuri University ki constituent college oiba college manga gi thabak thoram singsu yauri hairiba DMU gi newsletter gi editorial team asida Dr. Aram Nonina editor in chief amari Dr. Buchi Mayang Lambam na editor gi thodang puduna phongliba newsletter ni hairi Manipuri Autonomous Council Demand Coordination Committee gi delegate team amanga Kekuranagar gi khunja singanga se Guwahati Kekuranagar gi Sri Sri Radha Krishna Govinda Mandir da unadana khananaina khre mifam adu da wazayam nam thambal na mifam poiki Manipuri Autonomous Council Demand Coordination Committee gi mahut Sinduna Vice Chairman Roman Luang ko convener Dr. Raju Khumuzam amadi joint convener Okram Lakhikanta namaru oiba council asigi mari linaba thabak thoram amadi awareness ki oiba wafam kya thamki lonana joint convener Roshan Irom executive member Rajesh Mangang Ziran Angom Apu Singa Kham amadi Roshan Yangkhom su mifamadu sarogyaki mifamadu maruina Manipuri Autonomous Council gi ihosi karam na hena mai pak na sangsin kadabagi amadi mai pak kadabagi matang da kup na khana nainarage nainaraba matung da ke Kuranagar gi khunja singi mai kai dagi angam mateng pangani habagi thajaba pirakhi makha tabada Kamrup district ki oiba punbagi sub coordination committee amasu semnabagi apamba phongdok na khibaga loinana Manipuri Autonomous Council sibu mai pak taba yade phangdaba yade tumgi mirol singi damakta tangai fadaba amani haiba khangna tangai fadaba thabak thoram singda punna chatminna ba haina su yanaki
The Idols Teachers Training Academy ITTA Sajiwa Imphal East Kendagi Nova B.Ed first semester lising ani kunmanga kuntaret batch ki numi humni sathagadaba induction program ase college astigi multi-purpose hall da hawdokre thoramadu the College Development Council Manipur University ki director Professor Hanjogam Sukhdeva Sharma college astigi principal cum secretary governing body Dr. Ranjan Yankokpam Ideal People Society ki president Khagokpam Kala amadi college astigi governing body ki chairman Khagokpam Ronel na maruiba mithunglen sing oina saruk yakhi ngasi ki thoramadu the chief guest ki warol piraduna se district director na haikibada Training sing asi student teacher mani haibadi oza oibaga loinana mahiroi amasu oiriba matamni academic orientation asida leiringai matam asida oja oibagi lamda sangsilagli student teacher singna karamba matamda matau karamna oza oigani amasung karamba matamda mahiroi oigani haibagi wakalola si chapchana tamhauraba matungda afaba oza amamam oiduna afaba mahiroi puthoktuna afaba khunai ama sengatpada oza gi thawdang logadabani haina phongdokhi Justice Sudhir Agarwal na takhiba rai amada government employees sing macha sing government school da mahai tamhanba compulsory oigadabani haikhiba du thabak to onthokpiro haina Socialist Party India gi National General Secretary Dr. Sandeep Pandey na thadorpa serol amana lenga ki pukning singsilaklei cherol asina makha taraduna kumja lising ani tara mari dagina lising ani kunmari fawagi manung da lenga ki school lising kunmanga hena thingjinkhrei lenga ki school sing thingjinbagi thabaga si makha tana satharakuna Yamdrabada Atai School Lising Taradagina Kuntaret Pava Lagliba Sahi Khara Asigi Manungda Tingzin Kibagi Akibalai Masi Punamak Asi Mahairoi Yankai Sudaba Nagnana Leba Lengaki School Sing Punsin Bagi Kongthang Aman Lokalakpa Asidagi Tholapani Lengaki Primary School Sing the Tamliba Mahairoi Singi Yunga Makoina Tamliba School Aduga Yam Labada Kilometer Amadagi Hena Lapna Roidabani Haibagi Government Masama Kirul Lejari Base Mahairoi Masing Yam De Haiduna Nagnana Leba School Sing Punsin Duna Chalai Rabadi Kilometer amagi manung dalai ramba school adu mahiroi kharagi oinadi lapthokiba masana tabane Uttar Pradesh ki Barabanki da yuyoliba liquor shop ama mari leinaba panchayat na tingjin bina ba haijaraba su ngasi fawba chalaiduna leiri aduga school tingjinba matamdadi miyamgi apamba kari mata tanaramdana hekta tingjinba ngamliba lengakni punamak asi India ki constitution na piba right to education bu khongaw nabani maramaduna kumjali singani taramanga da Justice Sudhir Agarwal na takhiba rai adu thabak to ondoktuna government employee khudingma ki macha sing bu lenga gi school da tamanba compulsory ohenbiu haina appeal tawrakle BJP के स्टेट युवा मोर्चा के एग्जीक्यूटिव मेंबर ओरंबा अरिबम प्रशांत शर्मा राष्ट्रीय मोदी सेवा समिति RMSS के नेशनल मिनिस्टर ओइना थौ नौना थौ पुना बखलखरे न्यू दिल्ली दा लेबा BJP हेड ऑफिस ता पांगथोकिबा RMSS के नौना खल्लबा ऑफिस बियर सिंह ओकपगी थौरमदुदा मणिपुर के अरिबम प्रशांत शर्मा सुम RMS के नेशनल मिनिस्टर ओइना खलक्तुना RMSS के नेशनल प्रेसिडेंट विकास यदुवंशी ना अपॉइंटमेंट लेटर अदु मसादा खुसिन रखिबनी हाइरी Israel Defense Force na ngarang sathakib air strike amada Damascus ta leiba Syria gi military headquarter gi champham thugai khrei nongthakta gi sathakib attack aduda miyoi amagi punsi mang khrei amadi miyoi 19 na sop pananghan ki haina Syria gi Ministry of Health na Syria da sandokpa Syrian Arab News Agency da phongdokhi Israel gi attack asi handak ta nauna Syria da lengak semlak ki marak ki president oina thabak puriba Ahmad al-Sara na thabak purak padagi kha thangba Syria gi mafam ama oiba swaida da Druze kangbu ga mafam adu da hana leiramlaba Bedouin Sunni tribes singi marakta unkhatna bagi pibam laklingi jerakta satharakibani panba yai madudi Druze hairiba miyoi kangloba se Syria yauna Israel amadi Lebanon gi mafam singda punna miyoi masing lak tara lom leiri masigi manungda ayam masing de Syria da leibani Israel Defense Force na thadorokiba warolamada Druze micham singi mathakta Syria lengak na satharakliba thabak sing kopna yengsile hairi jerak asida X da thagalakiba post amada US Secretary of State Marco Rubio na haikibada United States na nakal animak kawari sanaduna ngasi numidang ungkhatnari bapiba masil loishinna bukonari Israel gi Prime Minister Benjamin Netanyahu na mai hai madudi mahaki lanmi singna chathakiba air strike adu maru oina lebak adu damyot minai khangiba Druze miyam bukanna mukonabada lokhatkiba khongthang amani haukiba nomaizing numitagi hongna hojik fawbada Druze ki Bedouin tribal singani gi marakta ungkhatnarakpada miyoi chahum hena lekhidre Makha tabada sanabagi pawang lobirase.
Youth Affairs and Sports Department is Sinduna Chalibatha Siki Tarani Twitty Tongan Tongan Bamapam Ahum, the under 15 boys, Amadi under 17 boys, Lunana girls 60. Humpumari Suba State Level Subroto Cup International Football Tournament King Sanaki ba final match da Imphal West District ki Mods Deliver Nam Huidrom Higher Secondary School na Kaksing District ki Mods Tin ki Balang Maidong Higher Secondary School bo Mighty Bapi Bangamduna under 17 boys kida Manipur ki Mods Sinduna National Level da Saruk Yargani Tawal Ningomom da Leba Mini Stadium da under 17 boys ki Waina Kaksing District amasung Imphal West ani ki marakta final match sanaduna luisan ki ba ngasi ki tharomaduda Youth Affairs and Sports Manipur Director Dr. Mayang Bambeto Singh, Secretary Naurem Pravin Singh, Senior Finance Officer and Pari Thoihen Maitai, Diasho Thobal Deven Moirang Them, Padma Shri Award International Footballer Obembem Devi Amadi, International Footballer AIFF Executive Member TS Tababi Devina, President Member Singunesro Yaki, Ngasi, Mini Stadium Thobal Ningomom the Sanakiba, final match Saduda Pipa Matangi Manung the Timani Nagol Amamam Sanabadagi, extra time. Minute Tara Haptuna Sanabada, Yumnam Huidrom Higher Secondary School na Ahen Magolam Sanbangamdana, Langmaidong Higher Secondary School Bu Goal Ani Amada, Mighty Rapiduna under 17 Boys ki champion Obangam Kibani. Final match Sasida Ahan Bahaf ki minute Mapan Chatpada Langmaidong Higher Secondary School gi M Rikshan na Goal Amat Sanbangamdana, Mangjil Thaki, minute Kuntranipan Satpada, Yumnam Huidrom Higher Secondary School gi A Asaubana Goal Amat Sanbangamdana. Goal equalize tauki timani magnakan na honaduna sanajarabasu asema goal amatta chanbangam dabadagi extra time haptuna sanaki extra time gi minute humpudra ni thui chatpada yumnam huidrom higher secondary school gi H Prabhakar na golden goal chanbangam dana champion obangam khibani match asida langmaidong higher secondary school gi M Rikshan na minute nifu tare chatpada duga yumnam huidrom higher secondary school gi Y Vikas P. Harris Amusung case addition Bumatang Sina minute Ani Amadi Marifuni Chapasing the yellow card Amam Book Toki. Listen Migi Taramuduga Mari Lena Youth Affairs and Sports Department Tournament Assistant Bada Achoba Todang Lori with District Youth Affairs and Sports Officer Sing the Kudol Sing Tambaga Luinana Tournament Ki Mapu Tim Sing Amadi player da Mana Matum Sing Yantoki Tongan Tongan Ba Cultural So Kaya Suutki closing function to the Thu Mitung in a Wangang Laduna. Youth Affairs and Sports Manipur Director Dr. Mayang Bambeto na high tournament is the internal level da pangthokpa hokiba chahi lising amaga chamapan humpudagi chatharakpa inter school gi oiba football tournament amani district level dagi mai paklaba khangalakpa team na state level da chatkani state level da mai paklaba team national level da sanaraba matung mai paklaba team adun international level da saruk yagani live activity chahi se yoina Imphal East Imphal West Bisnupur amadi Nonne district yoina girls ki under 17 gi player marakta bonafide oidaba player kaya yauram badagi complaint lakpadagi final match sanadring mamang da high district mari asigi represent tawram school sing asti tournament asti gi chahi ani disqualified oikre maramasina district school authorities sing na tournament asti gi jama player khan matamda niyom chumna khanbiu ran ahui tawbiga nu haina phongdokhi All Manipur Taekwondo Association of Sindunangasi Kumalabak Sports Complex Indoor Stadium da Taranipan Suba Governors Taekwondo Cup Manipur Haudokre Kapasida Punna Unit Kunipan Ginupi Macha Amadi Nupa Macha Punna Sanaroi Janipan Gamari Futra go Humdoina Sogyari Kapasida Ahan Boina Sahitaret ki Makhada Leba Masana Sibu Pamjaba Sanaroi Singi Oiba Piwi Masana Sohudoki Kapasi Haudopagi Tharamda Mayang Imphal Assembly Constituency Mihut Kongham Robindro Kairao Assembly Constituency Mihut Loremba Rameshwar Amadi Ketrikau Assembly Constituency Mihut Nurul Hashan Nathu Mitunglen Singwen Sarogyaki Kabasi ke Mari Lenan International Sanaroi Priya Darshini Mayang Bamna Kabasi Bunyom Sumna Sanagani Haiduna Sanaroi Singi Mahut Sinduna Wasak Loki Thasi Kunpawa Pangthoka Doriba Kabasi Ngasi Sanaki Senior Girls Ki Humputaret kilogram Kanglupta UTA gi Sanaroi Umeli Mangsata Bamamadi Sorai Sam Langan Bin Mathang Sin Gold Amadi Silver Medal Loki kilogram humpudra humdoi kanglupta UTA gi Sanaroi CS Lili Balana Gold Amadi PTA gi Sanaroi KS Lingjal Laibina Silver Medal Loki Senior Men's ki kilogram Yankai Mari kanglupta UTA gi Sanaroi S Pradip na Gold TTA gi Sanaroi S Rohit na Silver Loki kilogram Marufu Taret kanglupta UTA gi Sanaroi Y Bangke Mamadi Titon Don Sana Mathang Sina Gold Amadi Silver Medal Loki Imphal East District Fencing Association is Sindunangasi Kumalabak Sports Complex ke fencing hall da Ahomlak Subaya Imphal East District Level Fencing Championship Hagdokre Championship asti Hagdopagi Tharamda Manireda gi Joint Director W Suraj IEDF ki President A Chitaranjan Kanglayel Ho Singa ki President N Sana Holna Athur Mithung Lensing oina sarukyaki Chaliba tha sigi kun pawa pangthok kadoriba
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯌꯨꯅꯤꯠ 8ꯗꯒꯤ ꯑꯄꯨꯟꯕ ꯐꯦꯟꯁꯔ 153ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟꯒꯤ ꯇꯥꯡ 22ꯗꯒꯤꯅ 23 ꯐꯥꯎꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯁꯤꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 9ꯁꯨꯕ ꯁꯤꯅꯤꯌꯔ ꯅꯦꯁꯅꯦꯜ 6A ꯁꯥꯏꯠ ꯏꯟꯗꯣꯔ ꯍꯣꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞ 2025ꯗ ꯋꯤꯅꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯗꯤ ꯑꯥꯏꯗꯤꯌꯦꯜ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤ ITTA ꯁꯖꯤꯋꯥꯗ 3rd ꯁꯦꯃꯤꯁꯇꯔꯗ ꯇꯝꯂꯤꯕꯤ RK ꯔꯦꯕꯇꯤꯕꯨ ꯉꯁꯤ ITTA ꯑꯣꯊꯣꯔꯤꯇꯤꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ District Kang Association Jiribamna Sinduna Dibong Kunogi Community Hall gi Kangsangda Kangkhu Taratarumna Saruk Yaduna Sanariba Ahanba Mixed District Kang Tournament Lisingani Kunmanga ngasi sanakiba pre-quarter final round match neutral gi pung amataba matamda MNCA na Kasar Kangkhut Bibu Panjil Taramanga Taranithoi da Maithiba Pikre ngasi gi match asi ke Manglemba Singh amadi TS Herojit Singh na referee amadi scorer oiki hayengi ahanba pre-quarter final round match neutral gi pung amataba matamda SAYC A ka Kasar Kangkhut A ka sanagani ngasi gi match da MNCA na tos ngamduna Kang maikai khanki aduga Kasar Kangkhut B na Kang kapa hoduna Kang sanaba hoki ahanba half mamangda MNCA na Kasar Kangkhut B bu Panjil Nipanga Tarukta Maithiba Thaduna Chatki Mangzil Thaduna Chatki Anisuba half matungda Kangkhut animak na Kang kanna kapna ki adugo pibe matam MNCA na Kasar Kangkhut B bu Panjil taramanga taranithoi da Maithiba pikhi Lusilak pada yang sagi pawa muk lobirasi. ICAR Lamfelpat ki Agro Meteorological Field Unit Amfudagi Pirapai ngasagi report amagi matungina ngasi Manipur khwaidagi sabgi chang asi Celsius degree 19.5 oiki khwaidagi ingbagi chang na Celsius degree 19.0 oiki nungsita yawe sing manimgi chang na ayukta chada 34 namade nungthildana chada 63 oiki ngasi chukhiba nungjugi chang na millimeter sino dasmik sinoni hauzik maruiba pau amuka hana pizari Minister of Agriculture and Farmers Welfare na handak pagkilagtiba kan instruction naman na Manipur kinawin sinda har panganda matamda pataba har habigi substandard oy bahar sen panghanda na ba Manipur lengang na kan mathabag lokale hari Manipur thoki ba irang se thubada loishin na miyang gi awaba ko khan bagan ni na sayi ni hena pangthokna laklaba panchayat urban local bodies sinagani ABC ni mikhal pangthokna grassroots democracy wahatuk lehem biu haina sebi Manipur unit unit pangbu na governor de taksim kre amadi New Delhi da pangthok Swast Survection Evaluation ni company kumangada Tribal Municipal Council bu most prominent town category da manapi ni tek ni bu lakre ISCOM News na pizza bang sinu mo gyoy ba Manipuri pa matang sa jare mining tabiri ba puna magpu mo kana khurumjari